ꯌꯥꯡꯒꯣꯏ ꯁꯥꯃꯨ ꯌꯥꯏꯁꯥꯅ ꯂꯥꯏꯅ ꯊꯥꯔꯛꯄ ꯑꯋꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯎꯔꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯇꯨꯅ ꯁꯅꯥꯌꯣꯏꯔꯦꯟꯆꯥꯟꯕꯨ ꯃꯅꯥꯇꯣꯟ ꯆꯤꯡꯂꯥꯏ ꯁꯥꯕꯅ ꯀꯣꯟꯈꯠꯇꯨꯅ ꯌꯥꯡꯒꯣꯏ ꯁꯌꯥꯡꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯈꯣꯝꯂꯦꯡ ꯇꯨꯝꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯕꯤ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯀꯖꯦꯡ ꯂꯩꯅ ꯃꯀꯣꯛꯇ ꯂꯩꯇꯦꯡ ꯑꯣꯏꯕꯤ ꯁꯅꯥ ꯃꯆꯨꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯣꯏꯕꯤ ꯇꯥꯏꯕꯪ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯑꯃꯒꯤ ꯁꯥꯌꯣꯟꯗ ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯅꯣꯡꯕꯨ ꯆꯨꯗ ꯁꯥꯏꯆꯣꯠꯄꯤ ꯅꯨꯡꯁꯥ ꯁꯥꯗꯅ ꯐꯧꯀꯪꯕꯤ ꯄꯥꯂꯣꯠ ꯂꯝꯂꯣꯏ ꯇꯥꯟꯕꯤ ꯈꯣꯏꯅꯧ ꯃꯇꯥꯁꯤꯡꯅ ꯁꯣꯡꯀꯤꯕꯤꯅ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯅꯥꯄꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯝꯗꯨ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯅ ꯊꯝꯕꯥꯜ ꯁꯅꯥ ꯀꯨꯏꯔꯔꯣꯏ ꯏꯃꯣꯝꯅꯛꯁꯨ ꯁꯅꯥ ꯌꯣꯏꯔꯦꯟꯆꯥꯟꯒꯨꯝ ꯀꯕꯣ ꯁꯦꯝꯕꯤ ꯃꯤꯔꯩꯄꯨꯡ ꯀꯕꯣ ꯂꯩꯕꯥꯛꯇ ꯌꯥꯡꯒꯣꯏꯒꯗꯕ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝ ꯏꯃꯣꯝ ꯅꯪꯗꯤ ꯂꯩꯔꯥꯡꯅ ꯐꯨꯒꯥꯏ ꯂꯩꯁꯥꯠ ꯇꯝꯂꯝꯂꯒ ꯃꯥꯡꯈ꯭ꯔꯅꯤꯗꯣ ꯏꯃꯣꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯝꯕꯒ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯊꯝꯕꯥꯜ ꯁꯅꯥ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯄꯥꯕꯜ ꯊꯛꯇꯐꯝ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛꯏ ꯃꯆꯤꯟꯗ ꯃꯊꯟꯇ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤ ꯂꯥꯡꯑꯣꯟ ꯃꯇꯧꯅꯣ ꯑꯩꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯎꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯕꯣ? ꯅꯍꯥꯜ ꯅꯣꯡꯒꯤ ꯋꯥꯔꯤꯕꯨ ꯂꯤꯔꯤꯕ꯭ꯔꯥ? ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯩꯀꯣꯟꯗ ꯂꯌꯥꯝ ꯈꯨꯟꯗꯤꯟꯅꯗꯨꯅ ꯀꯔꯤ ꯌꯋꯥꯕꯨ ꯆꯤꯡꯒꯣꯏ ꯃꯄꯥꯎ ꯃꯦꯟꯅꯔꯤꯕ? ꯃꯊꯣꯡ ꯑꯃꯇ ꯈꯪꯗꯦꯗꯣ꯫ ꯃꯤꯒ ꯂꯥꯏꯒ ꯌꯦꯠꯁꯤꯟꯅꯕꯒꯨꯝ ꯇꯧꯏꯗꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯔꯛꯁꯤꯗ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯎꯔꯨꯔꯤꯕ? ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯪꯂꯥꯟꯆꯥꯅꯣ ꯑꯩꯅ ꯉꯁꯤꯒꯤ ꯃꯪꯂꯤꯕ? ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯨꯅ ꯀꯔꯤ? ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯅ ꯀꯔꯤ? ꯑꯁꯨꯝꯅ ꯃꯊꯟꯇ ꯋꯥꯈꯜꯗ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ꯫ ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯐꯅꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯃꯥꯒꯤ ꯅꯥꯞꯄꯗ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕꯗ ꯃꯀꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯝꯃꯤ꯫ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯝꯕꯥꯜ ꯁꯅꯥ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯆꯤꯟꯅꯥꯏꯗꯕꯤ ꯃꯇꯝꯅꯤ ꯂꯦꯞꯅꯥꯏꯗꯕꯤ ꯃꯍꯥꯛꯅꯤ꯫ ꯀ꯭ꯋꯥꯛꯀꯤ ꯂꯥꯟꯕꯥꯎ ꯆꯦꯜꯂꯛꯂꯦ꯫ ꯍꯨꯏꯊꯧ ꯂꯥꯕ ꯆꯤꯐꯦꯡꯂꯛꯂꯦ꯫ ꯏꯅꯨꯡ ꯁꯣꯔꯥ ꯇꯩꯔꯛꯂꯦ꯫ ꯇꯧꯊ꯭ꯔꯥ ꯆꯤꯡꯒꯣꯏ ꯑꯉꯥꯟꯕ ꯂꯪꯂꯥꯒꯤ ꯂꯪꯖꯤꯟ ꯇꯤꯡꯗꯨꯅ ꯑꯌꯨꯛꯇ ꯊꯣꯛꯄ ꯁꯖꯤꯛ ꯊꯕꯥꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯄꯥꯡꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥ ꯀꯧꯕꯤ ꯅꯨꯖꯥꯁꯨ ꯑꯌꯨꯛ ꯌꯦꯟꯗꯥꯡ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯄꯥꯡꯂꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯤ ꯀꯩꯔꯦꯟ ꯐꯥꯕꯤꯗꯨ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯂꯤꯀꯣꯟ ꯂꯩ꯫ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗ ꯑꯔꯥꯕꯁꯨ ꯈꯣꯡꯗꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯋꯥ ꯌꯥꯎꯕ ꯂꯩꯗꯨꯅ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏ ꯃꯅꯨꯡꯗ ꯈꯜꯂꯤ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯨꯗ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯅꯤꯡꯉꯣꯜ ꯀꯥꯗꯒꯤ ꯊꯔꯣ ꯁꯥꯠꯄ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯏꯔꯨ ꯁꯥꯗꯦꯡꯕ ꯂꯥꯛꯏ꯫ ꯈꯨꯠꯇꯅ ꯆꯦꯡꯍꯤ ꯃꯆꯜ ꯁꯨꯅ ꯐꯨꯠꯂꯕ ꯆꯐꯨꯗꯨ ꯃꯅꯥꯏ ꯁꯖꯤꯛꯅ ꯄꯥꯏ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯑꯅꯤꯗꯨ ꯆꯦꯡꯍꯤ ꯁꯝꯕꯥꯜꯂꯥꯡ ꯎꯇꯤ ꯁꯝꯈꯣꯡ ꯇꯦꯡꯗꯨꯅ ꯏꯃꯨ ꯃꯌꯣꯟ ꯁꯦꯠ ꯃꯅꯥꯏ ꯑꯅꯤꯗꯨ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯍꯣꯔꯦꯟꯗꯤ ꯆꯦꯡꯍꯤ ꯃꯅꯝꯅ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯊꯣꯛ ꯃꯇꯥꯡ ꯆꯥꯕ ꯌꯦꯡꯂꯒ ꯃꯍꯨꯝ ꯍꯥꯏꯗꯠꯂꯨꯀꯣ꯫ ꯈꯪꯗꯦ ꯁꯖꯤꯛ, ꯀꯔꯝꯅꯣ? ꯁꯅꯥ ꯏꯕꯦꯝꯃ, ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦꯗꯣ꯫ ꯁꯖꯤꯛ, ꯅꯕꯨꯡꯉꯣꯅ ꯑꯩꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯄꯥꯝꯂꯣꯏ? ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯅꯁꯥꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯌꯥꯎꯗꯦꯁꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯆꯨꯝꯅ ꯌꯦꯡꯕ ꯅꯠꯇꯅ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗ꯭ꯔꯤꯕ? ꯏꯀꯥꯏ ꯇꯧꯔꯤꯅꯤ ꯃꯖꯥ ꯏꯕꯦꯝꯃ꯫ ꯏꯀꯥꯏꯒꯗꯕ ꯑꯩꯅ ꯏꯀꯥꯏꯗ꯭ꯔꯒ ꯃꯥꯅ ꯁꯨꯝ ꯏꯀꯥꯏꯗꯨꯅ ꯂꯩꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯃꯥꯡꯖꯕꯒꯤ ꯃꯥꯡꯖꯕ ꯉꯥꯛꯇ꯫ ꯈꯪꯗꯦ ꯃꯖꯥ ꯏꯕꯦꯝꯃ, ꯏꯕꯨꯡ ꯑꯔꯥꯕꯁꯦ
ꯍꯥꯏꯒꯨꯝꯂꯗꯅ ꯃꯃꯥꯏ ꯑꯣꯈꯥꯛ ꯁꯣꯟꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯄꯪꯊꯣꯛ ꯆꯝꯊꯣꯛꯇꯨꯅ ꯂꯩꯕ ꯇꯥꯔꯗꯤ ꯂꯩꯒꯤ ꯃꯇꯦꯡꯅ ꯃꯥꯕꯨ ꯐꯥꯕ ꯇꯥꯕ, ꯅꯠꯇ꯭ꯔ ꯁꯖꯤꯛ? ꯃꯥꯅꯤ, ꯐꯥꯕ ꯇꯥꯕꯅꯤ꯫ ꯍꯣꯔꯦꯟꯗꯤ ꯁꯤꯂꯝꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯇꯧꯕ ꯇꯥꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯃꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ꯫ ꯅꯅꯥꯏ ꯁꯖꯤꯛ ꯂꯩꯔꯤ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯑꯔꯨꯕ ꯋꯥ ꯃꯈꯩ ꯈꯟꯅꯩ꯫ ꯍꯥꯏꯅ ꯍꯥꯏꯅ ꯎꯇꯤ ꯁꯝꯈꯣꯡ ꯇꯦꯡꯕ ꯏꯃꯨ ꯃꯌꯣꯟ ꯁꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯔꯩ ꯐꯤꯁꯦꯡ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯇꯔꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯑꯗꯨ ꯆꯥꯛꯁꯪꯗ ꯇꯨꯡꯊꯥ ꯃꯪꯊꯥ ꯆꯪꯂꯛꯏ꯫ ꯇꯔꯥ ꯆꯥꯛꯂꯨꯛ ꯃꯄꯥꯜꯗ ꯐꯝ ꯇꯔꯥ ꯆꯤꯟꯗꯝꯒꯦ ꯊꯧꯔꯥꯡꯏ꯫ ꯉꯁꯤꯗꯤ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯍꯥꯕ ꯌꯥꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯧꯔꯥꯡ ꯊꯧꯁꯤꯟꯕꯗ ꯁꯦꯝꯕ ꯁꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯆꯥꯛꯈꯨꯝꯗ ꯁꯤꯜꯂꯥꯡꯕ ꯎꯔꯒ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯂꯧ ꯍꯩꯕꯤ ꯀꯩꯔꯦꯟ ꯐꯥꯕꯤꯗꯨ ꯑꯃꯨꯛ ꯈꯨꯔꯧ ꯂꯥꯡ ꯊꯥꯛꯀꯗꯕꯒꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯊꯝꯕꯥꯜ ꯁꯅꯥ ꯌꯦꯡꯅ ꯀꯩꯔꯦꯟ ꯐꯥꯕꯤꯅ "ꯀꯔꯤ ꯃꯊꯦꯜꯗꯤ ꯂꯥꯡꯏ ꯊꯝꯕꯥꯜ?" "ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯍꯥꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯏꯔꯦꯟꯈꯣꯡꯒꯤ ꯄꯦꯡꯕꯥ ꯑꯇꯥꯎꯕ ꯑꯃ, ꯈꯨꯂꯥꯛꯄꯥꯠꯀꯤ ꯉꯥꯇꯦꯟꯒ ꯃꯥꯏꯔꯦꯟꯒ ꯊꯣꯡꯕ ꯑꯃ, ꯍꯩꯀꯥꯈꯣꯡꯒꯤ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯑꯃ, ꯑꯗꯨꯒ ꯃꯆꯥ ꯏꯕꯦꯝꯃ, ꯑꯔꯣꯏꯕ ꯃꯊꯦꯜꯁꯤꯅ ꯇ꯭ꯔꯨꯡꯂꯥꯎꯕꯤꯒꯤ ꯉꯥꯀꯤꯖꯧꯅ ꯊꯥꯎꯗ ꯇꯥꯎꯕꯒꯤ꯫ ꯁꯅꯥ ꯏꯕꯦꯝꯃ, ꯍꯥꯕꯤꯕ ꯌꯥꯒꯗ꯭ꯔꯥ?" ꯆꯪꯂꯧ ꯌꯦꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯗꯨ ꯇꯥꯕꯗ ꯄꯥꯏ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯉꯣꯜꯂꯤ꯫ ꯆꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯩ ꯀꯩꯔꯦꯟ ꯐꯥꯕꯤ꯫ ꯃꯅꯥꯏ ꯁꯖꯤꯛꯇꯤ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯗꯨ ꯄꯜꯂꯛꯄꯗ ꯇꯤꯟ ꯆꯨꯡꯂꯕꯅꯤ꯫ ꯃꯊꯦꯜꯁꯤꯡꯗꯨ ꯎꯕꯃꯛꯇꯗ ꯁꯖꯤꯛꯇꯤ ꯆꯥꯛꯂꯨꯛꯇꯨꯗ ꯍꯣꯠꯆꯟꯅꯤꯡꯂꯕꯅꯤ꯫ ꯆꯥꯗ ꯁꯤꯟꯗ ꯃꯤꯠꯂꯥꯎꯕꯤ, ꯎꯗ ꯁꯤꯟꯗ ꯆꯈꯣꯝ ꯆꯥꯎꯕꯤꯗꯨ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯆꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯑꯍꯥꯎꯕ ꯌꯦꯟꯁꯥꯡ ꯃꯊꯦꯜꯁꯤꯅ ꯀꯨꯏꯅ ꯃꯤꯠꯃꯥꯡꯗ ꯊꯝꯅꯤꯡꯗ꯭ꯔꯗꯨꯅ ꯆꯪꯁꯤꯜꯂꯒ ꯆꯤꯟꯗꯝꯕ ꯍꯧꯔꯦ꯫ ꯍꯩꯈ꯭ꯔꯦ, ꯀꯅꯥꯗꯒꯤ ꯂꯧꯔꯨꯔꯤꯕ? ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ, ꯇꯤꯟꯅꯕꯗ ꯃꯇꯤꯛ ꯍꯦꯛ ꯆꯥꯏ꯫ ꯑꯃꯅ ꯍꯦꯟꯗꯦ, ꯑꯃꯅ ꯇꯥꯗꯦ꯫ ꯃꯥꯏꯊꯣꯡꯗꯅ ꯄꯩꯊꯣꯛ ꯁꯤꯟꯅꯩ꯫ ꯍꯨꯛꯈꯤꯕ ꯆꯈꯣꯝꯁꯤꯡꯗꯨꯅ ꯆꯥꯎꯔꯤꯕ, ꯂꯩꯇꯣꯟꯗꯗꯤ ꯍꯥꯎꯇꯦ, ꯆꯤꯟꯕꯥꯟꯗꯗꯤ ꯍꯥꯎꯏ꯫ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯆꯥꯔꯤꯈꯩ ꯍꯦꯛ ꯆꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯎꯅ ꯇꯔꯥꯗꯣ ꯆꯤꯟꯗꯝꯂꯤꯉꯩ ꯂꯦꯝꯂꯩ ꯉꯥ ꯃꯔꯨꯅ ꯁꯖꯤꯛꯀꯤ ꯈꯅꯥꯎꯗ ꯄꯟꯈ꯭ꯔꯦ꯫ ꯃꯤꯠꯅ ꯀꯔꯥꯝꯕꯤ, ꯐꯪꯖꯗꯕꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯇꯧꯕꯗ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯀꯔꯥ ꯑꯃ ꯍꯦꯟꯖꯤꯜꯂꯨꯕꯅ ꯍꯧꯖꯤꯛꯇꯤ ꯁꯖꯤꯛꯇꯨ ꯆꯥꯔꯝꯕꯗꯒꯤ ꯑꯣꯛ ꯑꯣꯛ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ꯫ ꯃꯤꯠꯂꯨ ꯑꯅꯤ ꯄꯤꯅ ꯖꯤꯔꯤ ꯖꯤꯔꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯤꯟꯊꯔꯛꯏ꯫ ꯂꯋꯥꯏ ꯀꯣꯏꯔꯦꯜ ꯁꯝꯂꯥꯡꯗꯨ ꯍꯧꯖꯤꯛꯇꯤ ꯐꯥꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯖꯤꯛꯇꯨ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯌꯦꯅꯈꯥ ꯃꯄꯥꯜꯗꯨꯗ ꯈꯅꯥꯎ ꯇꯤꯡꯒꯟꯗꯨꯗ ꯃꯈꯨꯠꯇꯨꯅ ꯊꯤꯡꯖꯤꯜꯂꯒ ꯑꯣꯛ ꯑꯣꯛ ꯍꯥꯏꯗꯨꯅ ꯄꯜꯂꯤꯕ ꯉꯥ ꯃꯔꯨꯗꯨ ꯈꯅꯥꯎꯗꯒꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯃꯅꯥꯏꯒꯤ ꯑꯋꯥꯕꯗꯨꯗ ꯀꯩꯔꯦꯟ ꯐꯥꯕꯤꯁꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯏ꯫ "ꯁꯖꯤꯛ, ꯁꯖꯤꯛ, ꯃꯆꯥ ꯏꯕꯦꯝꯃ, ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯂꯦꯝꯂꯩ ꯃꯥꯒꯤ ꯃꯔꯨꯅ ꯈꯅꯥꯎꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯣꯠꯊꯣꯛꯀꯦꯁꯨ ꯉꯝꯗꯦ꯫ ꯉꯁꯤ ꯀꯣꯔꯧꯅꯣꯡ ꯅꯅꯥꯏ ꯑꯆꯥꯟꯕꯤꯗꯤ ꯂꯦꯝꯂꯩ ꯃꯥꯅ ꯈꯨꯔꯧ ꯊꯥꯡ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯦ ꯃꯆꯥ ꯏꯕꯦꯝꯃ." "ꯇꯥꯅꯤꯡꯗꯦꯍꯦ ꯂꯥꯏꯃ ꯁꯖꯤꯛ, ꯀꯨꯝꯒꯤ ꯍꯪꯉꯣꯏ ꯃꯥꯏꯊꯛꯄꯤ ꯅꯪꯕꯨ ꯉꯥ ꯃꯇꯣꯡ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯉꯥ ꯃꯔꯨ ꯈꯟꯗꯨꯅ ꯆꯥꯔꯤ? ꯅꯪꯕꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯋꯥꯔꯣ? ꯅꯃꯤꯠꯁꯨ ꯎꯔꯤ, ꯃꯔꯨꯗꯨ ꯐꯥꯎ ꯈꯟꯗꯣꯛꯄ ꯍꯩꯇ꯭ꯔꯥ ꯅꯪꯕꯣ?" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯩꯍꯠꯂꯤ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯉꯥ ꯃꯔꯨ ꯄꯟꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯥ ꯃꯔꯨ ꯄꯟꯕꯗꯨ ꯐꯅꯕ ꯆꯥꯛ ꯆꯗꯨꯝ ꯈꯔ ꯂꯥ ꯂꯥꯇꯣꯟꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯆꯒꯪ ꯆꯥꯔꯕꯗꯤ ꯉꯥ ꯃꯔꯨ ꯄꯟꯕ ꯐꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯃꯇꯝꯗꯨꯗ ꯃꯅꯥꯏ ꯁꯖꯤꯛꯅ ꯉꯥ ꯃꯔꯨ ꯄꯜꯂꯒ ꯊꯝꯕꯥꯜ ꯁꯅꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯀꯩꯔꯦꯟ ꯐꯥꯕꯤꯅ ꯇꯥꯏꯅꯔꯛꯏ꯫ "ꯍꯥꯏ ꯊꯝꯕꯥꯜ, ꯊꯝꯕꯥꯜ ꯁꯅꯥ, ꯀꯔꯤꯒꯤ ꯃꯔꯨ ꯌꯥꯎꯕ ꯂꯦꯝꯂꯩ ꯉꯥ ꯊꯣꯡꯂꯤ?
ꯊꯝꯕꯥꯜ ꯁꯅꯥ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯏ ꯑꯗꯨꯒ ꯃꯆꯥꯏꯕꯦꯝꯃ ꯂꯦꯝꯂꯩ ꯉꯥꯗꯤ ꯃꯍꯧꯁꯥꯅ ꯃꯔꯨ ꯌꯥꯎꯔꯤꯗꯨꯗꯤ ꯅꯅꯥꯏꯅ ꯀꯔꯝ ꯃꯔꯨ ꯌꯥꯎꯗꯕ ꯂꯦꯝꯂꯩ ꯉꯥ ꯊꯤꯗꯨꯅ ꯊꯣꯡꯒꯗꯣꯏꯅꯣ? ꯀꯩꯔꯦꯟ ꯐꯥꯕꯤꯁꯨ ꯃꯔꯩ ꯅꯠꯇꯅ ꯃꯔꯩ ꯇꯧꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯃꯔꯨ ꯌꯥꯎꯗꯕ ꯂꯦꯝꯂꯩ ꯉꯥ ꯊꯤꯔꯒ ꯊꯣꯡꯕ ꯇꯥꯏ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯍꯌꯦꯡꯈꯩꯗꯤ ꯄꯥꯠꯇ ꯀꯨꯝꯕ ꯃꯇꯝꯗ ꯃꯔꯨ ꯌꯥꯎꯗꯕ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯒ ꯊꯣꯡꯕ ꯇꯥꯏ꯫ ꯃꯆꯥ ꯏꯕꯦꯝꯃ ꯃꯐꯝꯗꯨꯕꯨ ꯊꯝꯕꯥꯜ ꯏꯕꯦꯝꯃ ꯆꯤꯟꯊꯛꯇ ꯈꯨꯝꯃꯛꯀꯅꯨ꯫ ꯅꯪꯅ ꯊꯣꯡꯕ 10 ꯃꯊꯦꯜꯁꯦ ꯆꯥꯔꯨꯕꯗꯒꯤ ꯏꯅꯥꯏ ꯑꯆꯥꯟꯕꯤ ꯁꯖꯤꯛꯅ ꯑꯋꯥꯐꯝꯗ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ ꯅꯪꯅ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯄꯨꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯅꯪꯒꯤ ꯂꯥꯆꯦꯛꯇ ꯍꯥꯞꯄ ꯆꯒꯪ ꯇꯥꯔꯕ ꯆꯥꯛ ꯆꯗꯨꯝ ꯈꯔꯁꯤꯅ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯆꯠꯂꯣ ꯁꯖꯤꯛꯀꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯕ ꯀꯔꯤꯅꯣ ꯄꯥꯝꯕꯩ ꯇꯧꯔꯛꯎ꯫ ꯊꯝꯕꯥꯜ ꯁꯅꯥ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯍꯥꯛ ꯋꯥ ꯃꯈꯥ ꯇꯁꯦꯡꯅ ꯇꯥꯕ ꯇꯜꯂꯦ꯫ ꯆꯥꯛ ꯆꯗꯨꯝꯗꯨ ꯆꯥꯛꯁꯪꯒꯤ ꯐꯨꯡꯒꯥꯅꯥꯛ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯀꯔꯤ ꯀꯝꯗꯧꯅ ꯁꯖꯤꯛꯀꯤ ꯉꯥ ꯃꯔꯨ ꯄꯜꯂꯤꯕꯁꯤ ꯐꯍꯟꯁꯤꯒꯦ? ꯆꯥꯛꯁꯪꯒꯤ ꯐꯨꯡꯒꯥꯅꯥꯛꯇ ꯂꯦꯞꯂꯒ ꯋꯥꯈꯜ ꯇꯧꯏ꯫ ꯃꯅꯤꯡ ꯊꯣꯡꯗꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯅ ꯀꯞꯅ ꯂꯥꯎꯅꯔꯤꯕꯁꯤꯡꯗꯨ ꯃꯍꯥꯛ ꯇꯥꯔꯝꯃꯤ꯫ ꯁꯖꯤꯛꯇꯤ ꯅꯤꯡꯁꯥ ꯍꯣꯟꯕꯗ ꯋꯥꯔꯦ꯫ ꯌꯨꯔꯤꯕ ꯉꯥ ꯃꯔꯨꯗꯨꯅ ꯃꯥꯒꯤ ꯅꯨꯡꯄꯥꯟ ꯂꯣꯏꯅ ꯅꯨꯡꯉꯣꯜꯍꯜꯂꯤ꯫ ꯊꯝꯕꯥꯜ ꯁꯅꯥ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯈꯔ ꯆꯥꯛꯁꯪꯗꯨꯗ ꯂꯩꯔꯝꯂꯒ ꯍꯣꯖꯪꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯈꯣꯡꯕꯥꯟ ꯌꯧꯅꯕ ꯂꯥꯛꯏ꯫ ꯄꯥꯠꯀꯤꯅ ꯄꯥꯠꯆꯤꯟ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯇꯪꯗ ꯂꯥꯛꯏ꯫ ꯆꯔꯣꯠ ꯍꯥꯕꯨꯡ ꯃꯄꯥ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯃꯤ ꯂꯩꯕ꯭ꯔꯥ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯝꯗ ꯃꯃꯥꯏꯗꯨ ꯂꯣꯛꯇꯥꯛ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯟ ꯈꯨꯔꯨ ꯈꯨꯗꯛꯀꯨꯟ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯏꯃꯣꯏꯅꯨ ꯏꯃꯥ ꯑꯍꯣꯡ ꯑꯆꯥꯎꯕꯤ ꯑꯀꯣꯡ ꯇꯠꯇ ꯑꯔꯥꯏ ꯀꯥꯡꯗꯕꯤ ꯂꯩ ꯃꯐꯝ ꯂꯦꯟꯐꯝ ꯊꯣꯟ 3 ꯐꯝꯕꯤ ꯄꯤꯒꯤ 300 ꯑꯣꯏꯕꯤ ꯀꯧꯏꯗꯣ ꯃꯉꯥꯡ ꯄꯨꯡꯗ ꯌꯥꯀꯩꯕꯤ ꯂꯨꯋꯥꯡ ꯄꯨꯡꯗ ꯆꯥꯛꯇꯥꯕꯤ ꯈꯨꯃꯟ ꯄꯨꯡꯗ ꯌꯥꯍꯤꯞꯄꯤ ꯏꯌꯥꯈꯝ ꯏꯅꯨꯈꯝ ꯂꯩꯃ ꯂꯥꯏꯁꯪ ꯀꯔꯣꯡ ꯐꯥꯕꯤ ꯂꯥꯏꯔꯨꯛ ꯂꯩꯃ ꯀꯧꯏꯗꯣ ꯁꯅꯥꯀꯣꯟ ꯁꯧꯔꯦꯟ ꯂꯨꯄꯥꯀꯣꯟ ꯁꯧꯔꯦꯟ ꯐꯨꯔꯦꯟ ꯆꯥꯡꯖꯧ ꯃꯄꯥꯜ ꯅꯥꯏꯗꯕꯤ ꯂꯤꯀꯣꯟ ꯈꯥꯎꯋꯟꯅꯔꯤꯕꯤ ꯏꯃꯥꯋꯣ ꯅꯃꯣꯝ ꯑꯩꯒꯤ ꯁꯥꯃ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯃꯥ꯫ 10 ꯆꯥꯛꯂꯦꯟ ꯆꯥꯕꯗ ꯑꯩꯒꯤ ꯈꯣꯏꯅꯧ ꯏꯇꯥꯗꯣ ꯈꯅꯥꯎꯗ ꯂꯦꯝꯂꯩ ꯉꯥ ꯃꯔꯨꯅ ꯐꯩꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯂꯦꯝ ꯏꯃꯥꯋꯣ ꯂꯦꯝꯂꯩ ꯃꯥꯅ ꯈꯨꯔꯧ ꯄꯔꯧꯅꯔꯤꯕꯗꯣ ꯑꯃꯨꯛꯇꯗꯤ ꯐꯍꯟꯕꯤꯌꯨ ꯄꯂꯦꯝ ꯏꯃꯥ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯁꯅꯥ ꯃꯆꯤꯟꯗ ꯏꯃꯣꯏꯅꯨ ꯏꯃꯥ ꯃꯥꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯏꯃꯥ ꯃꯥꯕꯨ ꯀꯧꯔꯛꯄ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯅꯤꯡꯗ ꯑꯃꯛꯄ ꯑꯃ ꯌꯥꯎꯗ ꯍꯥꯏꯖꯕꯗꯨ ꯇꯥꯕꯤꯗꯨꯅ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯜ ꯃꯄꯥꯜ ꯆꯔꯣꯠ ꯍꯥꯕꯨꯡ ꯃꯔꯛ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯆꯧꯕ ꯑꯉꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯣꯏꯅꯨ ꯏꯃꯥꯗꯨ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯣꯏꯅꯨ ꯏꯃꯥ ꯃꯥꯅ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯍꯥ ꯇꯥꯏꯕꯪ ꯏꯃꯣꯝ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ ꯅꯕꯦꯝꯃ ꯅꯃꯥ ꯑꯩꯕꯨ ꯀꯧꯕꯗꯤ ꯏꯃꯣꯝꯅ ꯅꯤꯡꯖꯕꯗꯣ ꯊꯦꯡꯂꯧꯅꯤꯡꯕ ꯊꯨꯡꯍꯜꯂꯝꯂꯒꯦ꯫ ꯆꯥꯛꯀꯧꯕꯤ ꯌꯦꯟꯀꯧꯕꯤ ꯉꯥꯀꯧꯕꯤ ꯂꯟꯀꯧꯕꯤ ꯂꯩꯀꯥꯔꯦꯟ ꯅꯥꯃꯨꯡꯕꯤ ꯅꯣꯡꯐꯨꯔꯦꯟ ꯑꯆꯤꯕꯤ ꯅꯊꯥꯡ ꯂꯩꯃ ꯄꯥꯎꯗꯥꯕꯤ ꯐꯨꯔꯦꯟ ꯂꯩꯃ ꯂꯨꯆꯥꯎꯕꯤ ꯅꯃꯥ ꯑꯩꯅꯤꯗꯣ꯫ ꯌꯦꯡꯉꯣꯏ ꯏꯃꯣꯝ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗꯒꯤ ꯃꯥꯂꯦꯝ ꯂꯩꯁꯥ ꯈꯖꯤꯛ ꯂꯧꯔꯦ ꯍꯥꯏꯔꯒ ꯈꯣꯏꯅꯧ ꯅꯇꯥ ꯃꯥꯕꯨ ꯆꯤꯡꯗꯝꯍꯜꯂꯨꯗꯣ꯫ ꯋꯥꯡꯂꯦꯟ ꯃꯇꯝꯗꯨꯗ ꯄꯜꯂꯤꯕ ꯂꯦꯝꯂꯩ ꯉꯥꯔꯨꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯈ꯭ꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯣꯏꯅꯨ ꯏꯃꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯏꯃꯥ ꯃꯥꯅ ꯇꯥꯏꯕꯪ ꯅꯨꯡꯁꯥ ꯄꯥꯟꯗꯒꯤ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯈꯣꯡꯂꯩ ꯊꯨꯅ ꯇꯝꯄꯥꯛ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯏ꯫ ꯍꯦꯛ ꯌꯧꯕꯒ ꯆꯥꯛꯁꯪꯗ ꯐꯨꯡꯒꯥ ꯂꯤꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯥꯂꯦꯝ ꯂꯩꯁꯥ ꯈꯔ ꯂꯧꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯁꯖꯤꯛꯀꯤ ꯃꯌꯥꯗ ꯏꯟꯁꯤꯜꯂꯤ꯫ ꯂꯩꯕꯥꯛꯇꯨ ꯍꯦꯛ ꯌꯣꯠꯁꯤꯟꯈꯤꯕꯒ ꯄꯜꯂꯝꯕ ꯉꯥ ꯃꯔꯨꯗꯨ ꯐꯈ꯭ꯔꯦ꯫ ꯈꯥꯛ ꯂꯥꯎꯅ ꯑꯣꯠꯊꯣꯔꯛꯂꯦ꯫ ꯁꯖꯤꯛ ꯃꯤꯍꯨꯜ ꯃꯐꯝꯗꯨ ꯇꯥꯏ꯫ ꯁꯖꯤꯛꯅ ꯐꯕ ꯎꯔꯒ ꯑꯄꯦꯟꯕ ꯐꯥꯎꯏ ꯀꯩꯔꯦꯟ ꯐꯥꯕꯤꯗꯨ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯁꯅꯥꯅ ꯍꯣꯠꯅꯖꯕꯗꯨ ꯃꯅꯥ ꯑꯣꯏꯅ ꯊꯥꯕꯤꯗꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯁꯨ
ꯃꯥꯒꯤ ꯇꯧꯒꯗꯕ ꯁꯤꯜꯂꯝ ꯁꯤꯟꯊꯥꯗ ꯄꯨꯛꯅꯤꯡ ꯆꯪꯏ꯫ ꯊꯝꯕꯥꯜ ꯁꯅꯥ ꯃꯁꯥꯁꯨ ꯈꯪꯏ ꯃꯥꯒꯤ ꯍꯣꯠꯅꯖꯕꯗꯨ ꯑꯔꯦꯝꯕꯅꯤ꯫ ꯇꯧꯕꯤꯃꯜ ꯈꯪꯕ ꯋꯥꯍꯩ ꯑꯃꯠꯇ ꯃꯈꯣꯏꯒꯤ ꯆꯤꯟꯕꯥꯜ ꯊꯣꯡꯗꯒꯤ ꯇꯥꯕ ꯐꯪꯂꯣꯏ ꯈꯪꯏ꯫ ꯊꯝꯕꯥꯜ ꯁꯅꯥ ꯃꯁꯥꯗꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎ ꯄꯣꯊꯥꯔꯝꯗꯦ꯫ ꯊꯕꯛ ꯑꯃꯒꯤ ꯃꯊꯪꯗ ꯊꯕꯛ ꯑꯃ꯫ ꯆꯤꯟꯅꯥꯏꯗꯕꯤ ꯃꯇꯝꯅ ꯂꯨꯋꯥꯡ ꯃꯃꯩ ꯑꯣꯏꯔꯛꯂꯦ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇꯤ ꯏꯔꯥꯡ ꯂꯥꯡꯏ꯫ ꯉꯁꯤ ꯂꯤꯀꯣꯟ ꯁꯥꯟꯅꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯕꯗꯨ ꯃꯅꯥꯅ ꯇꯥꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯑꯣꯏꯔꯨꯗꯦ ꯊꯝꯕꯥꯜ ꯁꯅꯥꯗꯤ꯫ ꯇꯧꯒꯗꯕ ꯃꯥꯒꯤ ꯁꯤꯜꯂꯝ ꯁꯤꯟꯊꯥꯗꯨꯗ ꯑꯗꯨꯃꯛ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯩ꯫ ꯆꯅꯤꯡꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯊꯝꯕꯥꯜ ꯁꯅꯥ." ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ "ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥ?" "ꯇꯝꯄꯥꯛ ꯌꯨꯝꯗ ꯏꯔꯥꯡ ꯂꯥꯡꯂꯤꯕꯁꯦ ꯏꯇꯥ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯥ ꯀꯔꯤꯝꯇ?" "ꯇꯥꯏꯌꯦ ꯏꯇꯥ, ꯂꯤꯀꯣꯟꯒꯤ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤꯁꯦ." "ꯑꯗꯨꯗꯤ ꯏꯇꯥ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯂꯨꯁꯤ꯫ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯁꯨ ꯈꯪꯉꯦ ꯈꯣꯏꯅꯧ, ꯆꯠꯂꯨꯁꯤꯕ ꯈꯣꯏꯅꯧ." ꯆꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯁꯤ ꯍꯥꯏꯉꯝꯗ ꯇꯨꯃꯤꯟ ꯂꯩ ꯊꯝꯕꯥꯜ ꯁꯅꯥ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯁꯤꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯜꯂꯤ꯫ ꯑꯗꯨꯒ ꯆꯅꯤꯡ ꯁꯥꯎꯅ, "ꯅꯪꯒꯤ ꯄꯦꯔꯨꯛꯇꯣ ꯀꯣꯟꯅ ꯑꯝꯇ ꯃꯜꯂꯨ꯫ ꯅꯍꯥꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯥꯡ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯃꯤꯟꯅꯕꯁꯨ ꯃꯄꯨꯡ ꯏꯐꯥ ꯐꯥꯈꯤꯗꯦ꯫ ꯁꯤꯔꯒ ꯂꯣꯏꯕ ꯄꯨꯟꯁꯤꯅꯦ, ꯍꯤꯡꯂꯤꯉꯩ ꯃꯇꯦꯛ ꯈꯔꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯏ꯫ ꯏꯇꯥ, ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ, ꯅꯪꯁꯦ ꯅꯨꯡꯉꯥꯏꯕ ꯍꯩꯇꯦ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯣ ꯏꯃꯛ ꯍꯦꯛ ꯃꯛꯁꯤꯜꯂꯗꯅ." "ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯇꯥ, ꯑꯩ ꯉꯁꯤꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯃꯤꯟꯅꯅꯤꯡꯉꯤ ꯏꯇꯥꯒ ꯄꯨꯟꯅ꯫ ꯌꯥꯗꯕ ꯌꯥꯔꯣꯏ, ꯀꯦꯒꯦ ꯃꯤꯌꯥꯝꯁꯨ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯌꯦꯡꯕ ꯆꯠꯅꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕꯤ, ꯑꯍꯜꯅ ꯑꯣꯜꯂꯛꯄꯤ, ꯅꯨꯡꯉꯥꯏꯕ ꯍꯩꯇꯕꯤꯅꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯅꯈꯤꯅꯤ." ꯆꯅꯤꯡꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯁꯤ ꯍꯥꯏꯉꯝꯗꯅ ꯐꯨꯃꯪꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯁꯅꯥ ꯃꯇꯥ ꯆꯅꯤꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯄꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯨ ꯊꯕꯛ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯕ ꯀꯥꯂꯣꯝꯗ ꯆꯪꯉꯛꯂꯒ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗꯨꯗ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝ ꯂꯣꯝꯗ ꯈꯣꯡꯗꯣꯏꯔꯛꯂꯦ꯫ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯌꯥꯡꯗꯧ ꯂꯝꯕꯤ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯂꯩꯖꯕ ꯆꯔꯩ ꯐꯤꯃꯟ ꯁꯦꯠ ꯅꯨꯄꯤꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝꯅ ꯆꯝꯅ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯆꯞꯇꯛꯅ ꯇꯈꯦꯜꯂꯩ ꯅꯥꯆꯣꯝ ꯑꯃꯗꯤ ꯂꯩꯆꯤꯜꯂꯤ꯫ ꯂꯩ ꯅꯥꯆꯣꯝꯗꯨꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯂꯩꯇꯦꯡꯅꯤ꯫ ꯆꯅꯤꯡꯁꯨ ꯌꯥꯝꯅ ꯆꯝꯅ ꯀꯦ꯫ ꯍꯥꯏꯅ ꯍꯥꯏꯅ ꯈꯣꯡꯗꯣꯏꯔꯛꯄꯅ ꯂꯤꯀꯣꯟ ꯁꯥꯟꯅꯐꯝꯗꯨꯗ ꯌꯧꯔꯦ꯫ ꯇꯝꯐꯥ ꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯆꯧꯕꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯑꯍꯜ ꯅꯍꯥ ꯈꯥꯏꯗꯅ ꯂꯤꯀꯣꯟ ꯁꯥꯟꯅꯒꯗꯕꯒꯤ ꯌꯦꯡꯒꯗꯕꯒꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯔꯛ ꯑꯗꯨꯗ ꯇꯝꯐꯥ ꯁꯅꯥꯒ ꯀꯩꯔꯦꯟ ꯐꯥꯕꯤꯒ ꯄꯥꯔꯤ꯫ ꯏꯅꯨꯡ ꯉꯥꯟꯕꯤ, ꯁꯦꯂꯣꯏꯕꯤ, ꯂꯩꯁꯤꯇꯣꯝꯕꯤꯁꯨ ꯌꯥꯎꯔꯤ꯫ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯧꯗꯧ ꯊꯣꯛꯄꯗ ꯆꯤꯊꯗꯕꯤ ꯅꯣꯏꯅꯣꯏꯁꯨ ꯃꯥꯡ ꯊꯥꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯔꯥꯕꯁꯨ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯦ꯫ ꯑꯔꯥꯕꯒꯤ ꯃꯃꯥꯟꯅꯕ ꯁꯦꯡꯒꯣꯏ, ꯂꯣꯌꯥ, ꯊꯝꯕꯧ, ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯕꯨꯡ ꯍꯦꯟꯊꯣꯏꯕꯒꯁꯨ ꯇꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯄꯅꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯑꯔꯥꯕꯕꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯑꯔꯥꯕ ꯀꯧꯕ ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯄꯥꯔꯤꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯔꯕ ꯍꯥꯏꯁꯤ ꯐꯩꯔꯦꯟꯕꯝ ꯍꯦꯟꯊꯣꯏꯕꯒꯤꯗꯤ ꯃꯃꯥꯏꯅꯤ, ꯃꯤꯡꯆꯠꯅꯤ꯫ ꯐꯩꯖꯣꯝ ꯅꯤꯡꯊꯤꯅ ꯁꯦꯠꯇꯨꯅ ꯂꯦꯡꯌꯥꯟ ꯑꯃꯃꯝꯒ ꯃꯈꯣꯏꯁꯤꯡꯗꯨ ꯐꯩꯔꯦꯟꯕꯝ ꯁꯪꯒꯣꯏꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄ ꯍꯦꯛ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯨꯔꯦ ꯃꯤꯠ ꯊꯧꯕꯤ ꯅꯣꯏꯅꯣꯏꯗꯣ꯫ ꯅꯣꯏꯅꯣꯏꯗꯨ ꯂꯤꯀꯣꯟ ꯌꯦꯡꯉꯝꯕꯅꯤ꯫ ꯂꯤꯀꯣꯟ ꯌꯦꯡꯂꯝꯕꯒ ꯁ꯭ꯋꯥꯏ ꯊꯃꯣꯏꯒꯤ ꯁꯥꯏꯖꯤꯟꯗ ꯅꯨꯡꯁꯤꯒꯤ ꯅꯣꯡ ꯆꯨꯊꯔꯛꯂꯦ꯫ ꯊꯃꯣꯏꯅ ꯊꯃꯣꯏ ꯑꯃꯒꯤ ꯃꯔꯨꯝ ꯆꯪꯁꯤꯜꯂꯒ ꯊꯨꯞꯆꯅꯤꯡꯉꯤ꯫ ꯅꯣꯏꯅꯣꯏꯅ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯤ ꯃꯇꯥ ꯏꯕꯦꯝꯃ ꯁꯥꯃꯨ ꯂꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯇꯥ ꯌꯦꯡꯉꯣ, ꯊꯃꯣꯏ ꯌꯦꯡꯅꯤꯡ ꯆꯣꯡꯍꯟꯕ ꯃꯍꯥꯛꯇꯣ ꯂꯥꯛꯂꯦ." ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯤ꯫ ꯊꯤꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯁꯨ ꯂꯤꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯎꯔꯦ ꯑꯔꯥꯕ꯫
chung firan chaba araba bu ubada chahi du khuyau na karak libi samuloi bisu mitfam hong bangam de ani du awai akhum tong na rai khoino karino thamoi si nungsi isang da sitlemi hangoi satin da chingum oi da boining thamoi na mathel ama langure mathel da langu khino ai gi thamoi da lining oi khrabani miding karan chan birakanu uri di upal da tangjabini uri na manak nakpa upal da yechabadi hauna sani uri oi ba mapokni masida nata na hairi se kayam kaige ita nangi wata sidi ai gi wata na kaidorage mi gi chaklukta ising khuzai thangjilakpagi wafam dumadi toklasi ita noi noi phagi phagi dagi ai sarak tawre nang ngasai dagi ngang liba sing dudi ai di sauning lam loi ning bro kochi ko nagum si ita nang ai hongmin kaming narakpani kochi di ai nanate nang ni kochi thang libadi arabase kuire ai na manjani haidana lacharakpa ayo ngamida ko manja kaina nangi manja do nawa lawde is nangi chahiduga namai do kai da pange asumna noi noi amadi samuloi bi unkhatnarai nupagi damak araba bu munarai machinna thokna amata hairu basu natte aduga tauriba thawong singsina onthok pa ani du na ngangna badu manak adwai da phamba nupi ahal amana taning mandraduna ho kai dano lampak tara chingdara nakhoi ani ne amuk tangam thoknok jo angam baduna hek upal du da tangjabi uri oiduna pene yeluro swai se uri upal haufam yet fam natte nupi du gi wadu tabada ikai ba fawi noi noi amadi samuloi bi ataba mi na takhraga inthi nungai na hairakta basi phazafam ama leitre haiba irai lai na khangi asuk nungai khraba likon si na thairaga kana daba wafam amada lekhai ta na ba hotnaruba miya mangsida likon sanabam sida khatnafam oibasi ikai ningai ni mina kumhai oina yengnaba nupagi damak phuna chainaba thokle hairabadi soidana leiba kumhai oiragani khalli aduna matang swaida tension hobana fani khanduna ani du tumin laisin khre ngasai dagi makhoi ani na ngangnariba tawriba singdu tabada amadi ubada ta mitnaba lakong dagi itaba yawnarabani chibon ngangna basu yaurabani masagi chahi linga su yengde chahi su uda kai hanbi ani sina pakhang macharan khalakpaga pamnadana masaga chana basu yengde pele dako lokna zabagi waga nate masak singsina awathabi laba hekman kai asumna nupi kharadi nungda ikai hangoi sangkai ani sigi matawduda taksi soli somdana anidu wahaidi amata hainade adubu nunglon yaidadi marololi masigi nupamun bise masam masi khudangli yenaga charai phina nupak thakta pop tharaga mase phi subadawna amuktang sudoktadi yararoi magi picture khoirise tingthoknaba amuktang chanang lakpa tare noi noi haibi chari nge chanbi sangbai segai bada kuna nambise umorok mahidu phasana thitlaga mamit ani sin haijinba ai gi thawai ni khanjari ba rababu yengli ba mamit ani se lautang tang na ba ani du likon sana ba yeng baga masa singdu da changlam de pukning da fauri ba ningam da ba mayam aduna irang langi laisa pakhang singdu di arabasu henthoi bana taram tawduna oi mafam cha ba yenglaga fidadu tharaga famhalli sengoi thambau loya makhoi ahumsu arabaga punna pareng sana famli marak aduda kege pakhang salai nganba matau leiba pakhang adusu mamana balem baga loinana likon sana badu yeng balai